SAMUROU MAKHA LEIKAI MANING NAMBUL Turel Mapal Da Phumjinlamduna Asiba Hakchang Oina Fangkhiba PAOBITEK MAYAI LEIKAI Da LEIBA MIMANADRABA CHESAM ABDUL KADIR ACHOUBA की मिहात पो मणिपुर मेल्टेई पांगल वेलफेयर ऑर्गेनाइजेशन MMWO ना कंडेम तौरक्ली MMWO ना थातोरपा चेरोल असिदा मखा ताना हाय मिहात पा खरना नुंगशी हैतना लेरक्ली बा मेल्टेई ngakpigani Mifata Karana Nushi Chanana Lerakliba Maitei Amadi Maitei Pangal Anigi Marakta peaceful coexistent atmosphere as they to Gainaba Hotnabagi Saruk Ama Oiriba Kaba Longjam Amadi Mihat Asida Generaliba Culprit Singh Pumnamak Home Department of Fagatuna Logi Jaba Wayel Fanghanaba Hotnabio Manipur da Leiriba PR Lengak Asina Miyamgi Ihul Khangnan Nungai Thodo Asigi Atubada Warishin Purakadabani Amade, Leiki Drabagi Imong Manung Busu Matik Jaba Lengaki Oiba Mateng, Pangadabani, Leiki Draba Asiba Hakchang Asti Matomangam Pangtok Naba, Lengak Amadi J. Siga Tananaga Honabio Amadi Agi Haba Wakalon Tadok Minaduna Amasung, Apunba Manipur Amage Wakalon da Iram Damasida Ladiba, Irecha Pumna Makna Amadi CSO. Ima loop sing inat kilay loop sing na tabak oina tawminasi hana MMWO na cherol asida achet bawa fam tamlakle.